Mahak Ki Laman hainai angang asi laigi saklon cheli haina angangi mamita isam samjaba khangningba khawrangbu uba phangi ado nangi nasada saitangi misok changadi masi wari asi suras amadi nandani gini makoina chahi tare changna angang yaunaba laifam tungjaruraba matung suras amadi nandani gi manglan tungjare nandani pregnant oire nandani na masigi nungaiba paw asi surasta tamlammi surasna paw asi tabada haraubana leitafum khanglamde asum tawduna nandani thanipan fajinkre nungdang ama akanba nongnai nungsit tawrami nong khanglakpada malemda leiriba miyoi asi sauningba dongna khaklammi lambi da gari yamsilammi adugi matamda nandani gi hakchang nungaira amde nandani nabana kanna lawki surasna pamai ama tawduna hospital da pukhalai suras masa adu leithafum khanglamde mana isorda magi nupi amadi masabu asoi angam yaudunaba nijarami nandani delivery khutaw asi mi ataiga manaramde pung ani hausingraba matung ahingi pung baro tabaga suras amadi nandani macha ama phangjare angangdu tha sudana pokhi hainabada hek pokpaga angang singasi kapnai moina kapana khangba ngami angang asigi masa phai phatte si adubu nandani gi angang asi kaplamde doctor na khalli nandani na thawai yaudraba angang oina poe doctor na angang adu kannaba emergency treatment thawrang tawringaida angang adu yam harauna nokpa horakhi madu ubada mayam pumnamak ngaklammi maramdi doctor adugi punsida ahanba angangni pooba matungda kappagi mahut nokpase doctor na masi unexplainable angakpani haiki aduga suras amadi nandini numit mangani matung makhoi ani angangduga yumda halaami sahi tare ngairaba matung suras amadi nandini makhoi gi angangbu matambakta konba phangjare angang adugi maming moina arab haina kaurami arab angang oiringaidagi khingkhing lawi thani pantang phaba horakpadai mana tapna tapna chatpa horakki suras amadi nandini mangwanda wa nganghanaba tawrami adubu mana nganglakpadidi artha sunglai leitabo lon nganglakki tapna tapna chahi ani haujinkre arab chahi ani phabda chahi manga pharaba angang dongna tawrami ma chemba chongba ngamlammi adubu haujipau ngangbadi ngamlamde suras amadi nandani na arabsi lon thokte haina khalakki moi angamba changduna hotnei arab khitangda oirabsu ngangnaba adubu masana sajaba lon adubu ngangduna adum lei nakan amaromdana arabki physical growth asi ataiga manaramde aduga yam thuna magi admission su nasari ta tawkre ma iwa amadi drawing yekpa tamba horakki arab drawing yekpa yam pamlammi aduna matam chupada khutta color paiduna sanaduna lei numit asi nandaniga arabka khak yumda leirami nandani tv yengi aduga arabna drawing yektuna lei adugi matamduda arabna ahanba oina wahai ama hairai mama nandani na masigi wahai si hektabaga arabki manakta laaga fammi adugadi manakta fammaga yengbadadi arabna amuba color ama paiduna nupi ama yektuna leirami yi iba lai aduda makhut thinduna mana hanjin hanjin mama kauduna lei nandani tawriba thawdo asi ubada karino haiba khalammi nandani na magi drawing atai paikhatuna yengi hawjikidudagidi boyda yemiba singsina henna sathirami amuba amadi atiya machugi colorna umang ama yei umang adugi mayaida yengbada akiba poklabi nupi ama mai amagi mamangda famlammi magi manang nakpada migi makok taduna lei nandani madu ubada pakhatlami mana arabki makhutagi color adu mulammi arabtu phabunglomda pusinnaba tawrami arab khudakta angakpa mawong ama tawrakhi nandani na arabpu machi ama fauglengba ngamlamde nandani na arabki lengjumda khut thamlammi arabna mangaktu laithora aga nandani da sagi type ta chongsilla ami arab mamit animak musimusilakhi aduga magi maya adu sangdorakhi nandani lauduna mating niba horakhi adugi matamda yumgi bel khinglakhi nandani na thonglomda chensalai 1925 da chahi 19 gi nupa amana nupi masa amada nungsijarami adubu nupi duna yaramde madugi ma masa matomda nomai madudagi magi Thawai na miyoy kayabu
ꯃꯥꯒꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕ ꯉꯛꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯕꯨꯠꯀꯤ ꯑꯦꯅꯤꯃꯦꯁꯟ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯑꯉꯥꯎꯕ ꯂꯨꯋꯥꯡꯆꯥ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯃꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕꯒ ꯌꯦꯡꯊꯣꯛꯄꯤꯌꯨ꯫ ꯚꯤꯗꯤꯑꯣꯒꯤ ꯂꯤꯡꯛ ꯀꯃꯦꯟꯗ ꯄꯤꯟ ꯇꯧꯗꯨꯅ ꯊꯝꯖꯔꯝꯒꯦ꯫ ꯁꯨꯔꯖ ꯎꯔꯒ ꯑꯀꯤꯕ ꯃꯈꯣꯜꯗ ꯁꯣꯔ ꯍꯣꯟꯗꯨꯅ ꯑꯔꯕꯇꯣ ꯃꯥꯒꯤ ꯗ꯭ꯔꯣꯌꯤꯡ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯀꯤꯕꯗꯨ ꯎꯔꯒ ꯁꯨꯔꯖꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯟꯗꯅꯤꯕꯨ ꯏꯪ ꯇꯞꯍꯜꯂꯒ ꯋꯥꯍꯪ ꯍꯪꯂꯝꯃꯤ, ꯀꯩꯗꯧꯔꯒꯦ ꯅꯪ? ꯅꯟꯗꯅꯤꯅ ꯑꯔꯕꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯈꯨꯠ ꯊꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯔꯕ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯂꯒ ꯃꯥꯒꯤ ꯀꯂꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯟꯗꯅꯤꯅ ꯁꯨꯔꯖꯄꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯁꯨꯔꯖ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯅꯟꯗꯅꯤꯅ ꯑꯔꯕꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯗ꯭ꯔꯣꯌꯤꯡꯗꯨ ꯄꯥꯏꯔꯒ ꯁꯨꯔꯖꯄꯨ ꯃꯅꯨꯡ ꯀꯥꯗ ꯄꯨꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯗ꯭ꯔꯣꯌꯤꯡꯗꯨ ꯎꯔꯒ ꯁꯨꯔꯖ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯈꯤ꯫ ꯃꯥꯅ ꯅꯟꯗꯅꯤꯗ ꯍꯥꯏꯔꯝꯃꯤ, ꯑꯩ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯦ꯫ ꯑꯩ ꯃꯁꯤ ꯅꯨꯄꯤꯁꯤ ꯈꯪꯏ꯫ ꯅꯟꯗꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯁꯨꯔꯖꯅ ꯅꯟꯗꯅꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯅꯪꯅ ꯏꯆꯥ ꯐꯪꯅꯕ ꯌꯥꯝ ꯋꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜꯒꯤ ꯃꯇꯦꯡ ꯂꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ꯫ ꯑꯗꯣ ꯑꯩꯗꯤ ꯅꯪꯅ ꯌꯥꯝ ꯋꯥꯅ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨ ꯃꯇꯝꯗꯨꯗ ꯀꯅꯥꯅꯣ ꯑꯃꯅ ꯏꯅꯥꯛ ꯅꯛꯄ ꯆꯤꯡ ꯑꯃꯗ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯍꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯅꯤꯡꯕ ꯊꯨꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯅꯣꯏ ꯅꯆꯥ ꯐꯪꯒꯅꯤ, ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯃꯗ꯫ ꯑꯩ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯅꯥꯛ ꯆꯠꯂꯒ ꯑꯩꯒꯤ ꯈꯨꯠꯀꯤ ꯏ ꯃꯔꯤꯛ ꯑꯅꯤ ꯃꯩꯗ ꯊꯥꯗꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯑꯔꯕ ꯐꯪꯉꯦ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯈ꯭ꯔꯦ꯫ ꯑꯔꯕꯁꯨ ꯆꯥꯎꯔꯛꯑꯦ꯫ ꯑꯗꯨꯅ ꯑꯩꯅ ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗ ꯆꯠꯄ ꯇꯣꯛꯈ꯭ꯔꯦ꯫ ꯋꯥꯍꯩ ꯄꯨꯝꯅꯃꯛꯁꯤ ꯇꯥꯔꯒ ꯅꯟꯗꯅꯤ ꯉꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯔꯖꯇ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯑꯔꯕꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯅꯟꯗꯅꯤ ꯑꯃꯗꯤ ꯁꯨꯔꯖ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯣꯏꯅ ꯎꯔꯝꯃꯤ, ꯑꯔꯕ ꯂꯩꯕꯥꯛ ꯃꯈꯥꯗ ꯃꯇꯣꯝꯇ ꯂꯩꯇꯦ꯫ ꯉꯁꯥꯏꯒꯤ ꯗ꯭ꯔꯣꯌꯤꯡꯗ ꯌꯥꯎꯕ ꯑꯀꯤꯕ ꯅꯨꯄꯤꯗꯨꯒꯤ ꯇꯝꯄꯥꯛꯇ ꯐꯝꯂꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯑꯉꯥꯡꯕ ꯃꯤꯠ, ꯊꯥꯗꯣꯛꯂꯒ ꯊꯝꯕ ꯑꯃꯨꯕ ꯁꯝ, ꯑꯃꯨꯕ ꯌꯥ ꯑꯗꯨ ꯎꯔꯒ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤꯕꯨ ꯃꯥꯜꯂꯝꯃꯤ꯫ ꯅꯟꯗꯅꯤ ꯑꯔꯕꯇꯨ ꯂꯧꯅꯕ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯍꯧꯗꯅ ꯁꯥꯡꯗꯣꯔꯛꯈꯤ, ꯑꯗꯨꯒ ꯃꯥꯅ ꯅꯟꯗꯅꯤꯒꯤ ꯃꯉꯛꯄꯨ ꯃꯦꯠꯂꯝꯃꯤ꯫ ꯁꯨꯔꯖꯅ ꯃꯁꯤ ꯎꯔꯒ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯅꯣꯟꯖꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯑꯝꯗꯦ꯫ ꯅꯟꯗꯅꯤꯒꯤ ꯃꯉꯛ ꯃꯦꯠꯆꯔꯁꯨ ꯉꯝꯖꯕ ꯊꯥꯗꯨꯅ ꯍꯥꯏ, ꯑꯩꯒꯤ ꯏꯆꯥ, ꯑꯩꯒꯤ ꯑꯉꯥꯡ, ꯑꯔꯕ, ꯑꯩꯒꯤ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ꯫ ꯁꯨꯔꯖꯁꯨ ꯃꯗꯨ ꯇꯥꯕꯗ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯄꯤꯛꯂꯤꯕ ꯑꯔꯕꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯎꯔꯒ ꯍꯔꯥꯎꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯝꯄꯥꯛꯇꯒꯤ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯃꯃꯥ ꯅꯟꯗꯅꯤꯒꯤ ꯃꯉꯛ ꯑꯗꯨ ꯃꯦꯠꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯔꯒ ꯁꯨꯔꯖ ꯑꯔꯕꯄꯨ ꯂꯧꯊꯣꯛꯅꯕ ꯆꯦꯟꯁꯤꯜꯂꯛꯄꯗ ꯑꯉꯥꯡ ꯑꯗꯨꯅ ꯁꯨꯔꯖꯄꯨ ꯀꯟꯅ ꯏꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯌꯨꯝꯒꯤ ꯐꯛꯂꯥꯟꯗ ꯁꯨꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥ ꯂꯩꯕꯥꯛ ꯃꯈꯥꯗ ꯀꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯔꯕ ꯍꯧꯖꯤꯛꯁꯨ ꯅꯟꯗꯅꯤꯒꯤ ꯃꯉꯛ ꯃꯦꯠꯇꯨꯅ ꯂꯩ꯫ ꯅꯟꯗꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯔꯕꯄꯨ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ꯫ ꯁꯨꯔꯖ ꯁꯣꯛꯂꯕ ꯍꯛꯆꯥꯡꯗꯨꯒ ꯇꯥꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯃꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯔꯕ ꯑꯅꯤꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯁꯨꯔꯖꯅ ꯑꯔꯕ ꯑꯃꯁꯨꯡ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯇ꯭ꯔꯪ ꯑꯃꯅ ꯃꯥꯒꯤ ꯑꯔꯩꯕ ꯃꯈꯩ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯃꯥꯅ ꯃꯁꯥ ꯃꯇꯣꯝꯗ ꯃꯔꯥꯜꯅꯤ ꯈꯟꯖꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯈꯤꯔꯝꯃꯤ꯫ ꯑꯗꯣꯝꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯉꯥꯎꯕ ꯂꯨꯋꯥꯡꯆꯥꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯊꯝꯖꯤꯟꯕꯤꯌꯨ꯫ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯌꯦꯡꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯀꯃꯦꯟꯗ ꯄꯤꯟ ꯇꯧꯗꯨꯅ ꯊꯝꯖꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯀꯃꯦꯟ ꯑꯃ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯃꯛꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ꯫